ꯑꯍꯥꯟꯕꯃꯛꯇꯗ Manipuri Story Collection YouTube channel asibu tabiriba listener pumnamakpu taram nokchari. Channel asina ngasisu mayamna pamna mayamna khawrang ngainariba writer amakaki wari puduna lakchari. Mahaki phagina listener pumnamakpu mikup ama tawrabasu pothan mangamba adugumba writer amakaki wari ni ngasi puduna lakchariba. Wari asida sizinariba wahay wata dialogue na chingba location kaya asi kanagumba amataga mari lainazade karigumba manaba yawrabasu madu coincidence oigani aduga amana wari asi romance comedy amadi tragedy da yumfam oiragani masida chatnaba oithokloridaba kayasu yawrakani mayamda ngayakta oirabasu noknaba awabo pothanaba izabani masida chatnade oithokloi haiduna bad comment pibibadu tawbiganu wari asida soikilan khiba yawrabasu mayamna ngakpiyu. Hauzik mayam pumnamakki mafamda Puja Lamabam gi Kakagi Romance hairiba wari asi pathokcharaklage mayam punna taminarasi. Picture karibu khalino khangde maningda prap thoklaklaga school gi dress tu mathun gadu laikhom loina taisilli school gi t-shirt gadu pungloi loire somda mikhu chak thina laurai thoibi pungni pan helene laone nangbo Picture prap tensilai peri tauraga mama laikhom loi taire kamai tawdoino ba mikhu mamitu saktrik sangna chado yengai maya chiklaga nangbu kadai changuge ha nong chuba sunate Picture yam kibagi maongda kirup tauraga mama dairi mama aikhoi maningi konpheng phamda aduda nan thubane aina tawgena tawba nateba mitku thiriba chaktu laktani inthui aduga Picture gi manakta changsilaga khupakna nirak thai tasengbadi Picture nongmata mama mapa na phuba nangba angang nate phuge tawbaga khuntungnaba chenba angangni ngasi di school chattanaba kadar tawraga kapsinaraga lairibani mitkuna nang school chattanaba ne honabaga yaroi Picture du kapira kaino khangdi magi maongdu ai kari sitla chatlu haino sumai chatpa yabro kaino dress ani suba sunate mitku sauna hai school gi uniform ani suri dodi skirt khatani ani suba furit su nahana mafawbadu leiramdri dude chalo skirt amado selo aduga napagi furit angawbodo lilaga chalo mitku khoi gi imungdu kaya nungai badi natte aduga yumban su machanu pilaknabada mathong maramga kaya khangde tombi su thabak afangba suraga sel talibani Picture fana school chatana bo narabasu upai leitre mapagi furi tulilaga ichau chaukai khudang du thekalaga thorai tombi mamitu lakthoklaga kaino ne mama nangbu angang se ngasi chatlandrasu tu oyadro ngasai Picture na ngaijariba wahaidu adutani haraubana masadu pidring chonglaga cheningabani adubu tuminna utubi saraga lei mitkuna karigi lefandoino asuk mathong huktaba machasibo mana tawgena tawbo oiramniye Picture kapai aida poktaba machanina tombina thoibi chalo pabana horen halakpadane nangge chapo lerak toinine lupa 10 ta piro tombi machabudi aduki mati luna tawsei machagi matau yingzaraga magi pothaphamni furit khawdagi lupa 5 lakthoklaga pirai sese horene amuk leibigi pa Picture kemtaga hairamde prap chenkre imungi phibamna maram oiraga Picture afaba school da mahi tamba fangramde maram asina laikai gi manak nakpada leiba school da oina tammi somdana Henry phone da nungaitana thoi ahi nangbu yam nungsiye kaigino nangna su phatrisibo Divyalaxmi sauna aina nangonda kai tawrage yam hainade ko emotional go irakanu ko Henry na sani haisina kanano Divyalaxmi du sani palakpadagi wa kumpam khangdre latla tawraga aigi marupni Henry pisumdu suktoklaga nang sengdi senge ko
Divyalaxmi sauksinaraga as kaino he taningdeko yamba phabirakano ai thabak tawruge Henry sauning badadi loirabani nang angang nati wakal do mature orabani nang ai ngasi ngarang to loinar pasunate wadu loibaga nangde Divyalaxmi phone du fatka khre Henry kanna lauri ta driver ne ta dro nang khonje du tabada leima chensilai aduga pakhatna ibungo Henry mitlu anidagi pirang ihaurai mamana ukidra khanna amuksu mamaidu hangatuna khangjilli leima amuksu ibungo kaidaurage koi lauri de Henry sor sang no hondoklaga karimta tawdaba saraga hairei kaisu tawdi leima machagi maithong yengbada karigumba kharadi tawri haiba khangi amuksu hangai ichada kanana kari hairage imada hayo Henry sauna khonjeldu kalap tawn hairei aisha ngang nati kaisu tawdi haidi tawde dana Henry ne laithorakpada magi thongi nakanda leiba dustbin du turaga yauriba fattaba mayamdu haidoklaga leirambadu ubada maya chiklaga tikhatana lauri muthi leimadu khangboy kaiboy kaino ne adu kana lauri de jenuna oiramni ne muthi di ngasaidagi makhada le ising che horibane Henry kharaga sauningbaga kanthi thokna hairei nongmata balcony da lairiba gamla singse ising chaini di khangono kai kanda bada sumang mangolda ngasi ko ai ni karak toine karom da na khangaude muthi du satkhumai kaino da dharia gamla singdo ising chaibe bo ngasi baw hingliba natro hina chaiba kanda di ude aduga chaide gaina di haina kumse Henry kharaga sauningbaga makutta pairamba phone du laktana langai nangna ai gi chinthak to khomdong nate Henry du prap thokre leimaga muthiga tingak yengna dunna leihawi leimana hai muthi nang masumina sauri khangadi nachindu khumdrasu to yadro muthina masigi koktang hanuba matuthi khangdaba se mina tawbo thabakta tawdi haradi sauning daba leimana yare nang masu tanjaduda huya masu makhongdu kadai da chatlubano khangde leikhomi taiduna changai muthi angao phaidongna tingang mangang nana laurei jenu nang da halage leima muthi gi lawai duda kok launa thai hai masi ya ngau basidi khangine he tapna ingna hai bai tro muthi peri tawraga ai senoi gi phubam ne phuo pena isau lang dana thokre som da picture mamana chai pairaga koitan hekta nei picture su khunthong naba koichen hek cheli mikhu waraduna amuk lepi hai ngai khoi bane nang aina phangbada ne na tai charoye picture su amuk lepi aduga hairei tanaro adana asoi pho yor kise mikhu ta singna picture ngangna bada awaba mu oirabani kapte da khai tawribadu asumna nong nini di haukre Henry Divyalaxmi na thausaraktabadagi magi sauningbagi mayaina angawba haibadu oire masagi thabakka chani khoni haiba khangdre Henry na thoi nangsi hanaga manadre yam thina change tore waga ngangbagi tanja pide dhari kaino aina nupa koidana leibro nangna du phattana ngangi dubo Henry masadu sauningba nuaitabana di thallabani adubu phajinduna hairei phai koibu koidradi ai di harisini ko sani haiduga loinaba yaroi ko Divyalaxmi thausade ado ai thamage ko Henry makuttu khutum tasillaga table aduda kanna suraga hairei hana di 24 hour ne phone payo minute ama second ama phawba phone toroktabada paidabada aingona toramba mayamdo hojikti kadai chakrege thoi Divyalaxmi sau langaga as aidi ba smaina roi dori Henry mitludagi pirang sintherai
चिनबादा मोमो नोकलगा ददा साउदी अइना साउरसु नंगोदा केमता तौबा ngamoi haiba ai khangi thamage nangna ulibe attitude se kaino thoi dada yang wai ai thame ko Henry khang mangamda matomda kapchai maramdi chahi su yam lakpa amadi lisilakpa sina oigadra khangde wakha sontharakpa thamoi piksilakpa kayana hena wahalli laimana nupi buma khaktaro mangonda gi henba mane ichagi hongni Henry nupa oijarabasu magi thamoidu khang mangamda pena kapcharai ima nupi kaya malem sida lei haiba ai khangi adobo pikraba aigi thamoi sida takiba nusibadi amadagi hena hapchinba chandiye akan banong lei kaya la abasu magi nusibadi kaidonungda muthatpa ngamloye ai tasengna ngamloye laimasu machagi mataudu yeng mangamda mapukning onaba haiduna themjinbi chumi chan haiba mana fana ichadagi lakrabasune nangi matam lamni mana nangi pukning busune loina olan khadawni icha siti kaisu khangano ima madu aigi famda mukhanda oithokpa yani haiba ai thajade maramdi ai matam amada nupi thikibadi yai adu oiduna su ai magi wakhal kawba ngamoi kanagumba malaklaga mabu nuside hayo ai hatni hayobasu ai sungam ngamoye nangna mada dum khallaga leiraga kari kana doino ibunga midi ahen bathibani nanga ngang nati nupi thina ba toksine ai hantaki matangse mabu pusilaknaba tawrage achawdunga saidagi tumina leibani haujikta khumlai aina nga saidagi tagena tabani lauksinba yabo wadi amata yaudine noina ngangnaribado migi machadi mapado special contractor ni masina su haigatana chatpa tabani ne masida aikoina karibu hairuni laimana hera moina aikhoidagi karibu hendana nangna sasu doctor ni nachanu pasisu hauji maming leiraba school amabu linkhatibani maso chambana te kaino achawna mathong khangdana ne wayam nganganu ko mama taning dena nangbo noina ngangi ba mayam do taba yaba amta yaudine wathi warem tanjaduda cherak thalai muthina kadai da giya doiba midi haujikta yang lauriba laisabi machane yamlabada madi chahi haibu kumapan guntra sumai leiramni hanuba khumu thok lawai tangsida kaida yadoino sak phajabana sel paibana oya pote Henry wadu machet amata ngangde mamitu khana chadu gi yengai laima khoisu muthida tumina layu haiduna ingi tawrai muthidi ngangba sulep lepte pakhang ni aise pakhang laibak thiraba nama hanglaba thamoi chawba pakhang ni Henry tikhatana laurai muthi nang sida lege habro leiro habro muthi sutok laga machin murum soli leiroi suklai leiroi noigi yumsa aini yam lening-dana leibai khali mali Henry fuk hawalai aduga maya chiklaga kaino nang murum soli do adum bane charo tawno kaya rak haige muthi su pangang nangang zabagi wani Henry budi kijai kem tairamdana proper chenkre laimana yare anganga manaruno ibungo phagi tawboiramni ni nangbo Henry na masi aina sum tapthoba sidama usitabam su yauri nongma soidrabani ma achawna horen sune ye Christian hoida meeting chatkani lakto yaroi haibani ko Henry ngakna ha kare aduga ingonda laima sauningna yare bungo to nang chatlono kanagi meeting no achawna mama nangna marolama chattaba yaroi ne ibungo ga igagi invite pirakpani Henry mamitu khuzilaga wakhal munna khallaga ai soidana chatkani matamdi sum haukhre Henry su meeting chatnaba kana loisil Fajaraba black machugi coat suit tai tauraga maung taraba khung amaga yengbada duki mati ningthijai masagi pibam su wang chawbani
Nupa amani haibada awatba leite kuchu fangi sana ahingba machuni. Henry liliba coat adugi mang thangbada paliba pocket tuda red rose amasu theli awaba pumba kauthuklaga Michelle mangda leptuna mamonokli. Achowna mapanda kawudu tabada Henry su yam ingna tholai. Laimana isa se kya da fajakrabano moigi korea gi hero kaituna hen bazana teko. Henry su wakal chawthokna tholakpani adubu khangaude kwakna lakpagum lawai lutonduda lakthara'i. Fajare he aikhoi darisha chirai shidi bus ka thogatpa yarni. Henry kutumdu kanda tasili mamaidu haigalakte. Laima pakhatna masigi kwakse amu hawrene se. Muthi dubki suki noksunok ningi nokem phaigen daraga hairei. Asengmane yarni yebot. Wadu loiba nangde Henry na muthigi manatonda kina thinjinki. Muthi su angau mi hul leibaga koilau lawi. Lekai mi hale ai bomda kanbiyo sibanan batare. Wai si hairaga muthi mamaido khumjilaga o khonge kapi. Henry su muthigi mataududa tingak yengduna leire. Laimana haima mina taraga lekai kumai oi batare karino muthi. Ngasai makai muthi luktaraga leibani makutu chothok mali mamaidu haidolaga yengbada I ubada pakhatkiduna tikhatana laurei. Ine ima ai sire ingak tangaire. Laima su sangsilli Henry su phana saujarabasu muthibu nusidaba natte manau matni khallibani masu mataudu yengba ngamdra male sangsilaga hairei. Kayam soke muthi hena maponi nusirura male prem pokna kablai. Dhare fugi hairaga sokpro kaina henmandra ai siradi nang pengadra. Henry tawfom khangda makhutu mamaida nalaga baba hidam thapse. Achowna muthigi madatondu hidak hapire muthi su hena kesilai kapane pebane. Achowna muthi nang lehoragera. Muthi su mahabu thamlam lodoi ningdana pakhatna hairei. Nate ai lake lehoroi ai. Achowna adurine tumina layo kapane laubane khangba ngamdemi. Moi su ngangna duna Divyalaxmi khoi tamna lai meeting mafam yaure. Leramliba singdu achamba mi amate hek yaude achawa sa ngaktani tillibadu. Muthi mamitu lautholai ngangne Henry da onsilaga hairei. Dhairya no heroine sidi Spider-Man ga mandra. Mamit sina ngarakpe. Henry muthigi mana mayada changsiladuna mayada nganglaga hairei. Adogi maongdudane nang nami chongthokdoise. Muthi su kiboy kaiboy tumina laire. Henry su tumina machi amada lai. Divyalaxmi bu kaubasu taude mana kaurakpa ngaiduna lairi. Divyalaxmi su magi mamanabi kharana Henry lai haibasu mali. Haife laithoklaga Henry leiramba ubada nokfe taurai. Henry su mamonoglai. Divyalaxmi na khongthang khara nakna lakpadu ubada Henry changsilli. Divyalaxmi Henry gi mana hek yaubaga tapna hairei. Dada nang leiramuko. Wai asi hairambagi wani. Divyalaxmi makhongdu lepa natte laithoklaga tumnongda laiba nupa amagi manaktani. Divyalaxmi yam harauna. Da welcome. Nupaduna purakpa layadu pirai aduga yam ingna. Kharadi thenge. Henry mamitu kupte yam munne yengi nakanda sono natrang chuba dauna mi khuding yengduna laiba muthigi mana mayada changsilaga. Muthi su tufak tufai channa khumlai. Kainu daire asinu pase kai ming kauge khango aduga ma kananu haibasu khango. Muthi Divyalaxmi ga nupaduga da yamunne yengi aduga hairei. Onthokna phajakreda
Nupasidi yamna hani hairiba sidabu akhoi tei masak henbisina kendradi kendraba haiduni miyai chalap tauba nupa makat mayamgi chanaba langbadu ure ising puraga changakpada muthi prabab changsilaga migi makhongduda khudi thinaba haiduna makhongdu tingthoi nupa adudi kemta khangzaba nate ising adu Divyalaxmi ga lepiba nupa adu da haizili nupa adu suktok laga oh shit Divyalaxmi mamit manawo tawraga kaino nang tawrisya ha ngau bro namitu tang bro nang miyai chalap tawba nupa adu pakhatna magi saganda yalamba thi aduna tamna nupa adubu taithoke tawi nupa adusu khara handok laga kaino yarni Divyalaxmi phidu lakdana langki aduga nupa adugi makoktagi ton fawba yengi Divyalaxmi yam hainadana kaidagi angawbano nangbo mayana chabai lukhakse chabala iro Divyalaxmi gi akanba wahaiduda mayamdu ngakna loina yengai nupa aduna kaino Vidya halsida adun hainu fazade ko mi waiter remni Divyalaxmi na dasane kaide waiter no wahaidu tabada Henry machinda sani Divyalaxmi gi mapana nangde kariming kawe miyai chalap tawba handu luktharaga tombi kawe nangde sida kaida walakono mayam chaba loiraga loisinaba tawbane mi sunadre haibaduda aini sing puthorakpani tasengna Divyalaxmi gi mapa mana mayam mangda tawriba gaptuga mamaidu ikairi magi mi kauraga napal kana ma se kaya pame piraga mukta thadoko ma laidana mi singse amata hinadre tombi wahaidu tabada thamoida masing lakamdana kablai masana masabu asuki matik hantana khanjai tombina sir ai adumba se lauge haiduna lakpanate isagi humang mamal lauba lakpane aina maram oiraga mayamda kaiba kaya thoktobo oiradi ai chachakhrage tombi sakpa mamata kaide momo nokpa maithong ullaga wai si hairamnaga thokre matho maram khangdaba minai ni hairiba nupa adugi machindagi hairakliba wahaidu tabada Divyalaxmi gi mapa magi marup mayamgi mamangda ikaire mayam adugi maraktagi achau tumina tholaklaga tombibu tanarai ibungo amukta ngaiko tombi masada leiba nungaitaba kayado lorsillaga momon noklaga hairai kari haige sir achawna mingause kaupam ama khangdre kari kausiga naha sumale mingbu kari kauge aigi ming tombi kaujai chahi bude nifu manga mapung phare sir icha masu leijare adudi aigi chaga kaya khenadrebo aigi chana nifu matui changai bani sir gidi isu kaya subirage achaw noklaga kadaidagi sunoda imau phawba masa uge phangdrina ani do ngaya wari watai tawnei achaw nungaitana yarese karigi kapibano nupa mande aikhoida lao nang nasagi humang mama yaudravadi karimta yadravani nane thabak pige nang mui chagum loina ni ne tombi harauna makhut ani du lonaraga hoi sir ai lakchage kaino nang khri chagum bani yare yare nangi wari taraga pukning bu nushine nachabu phajana semuko aikhoi gi pumnamakti ichani tanja dumaktadani Henry kakngang tawraga lau laudana mamai mamit kadu loina chotlaga thorai nasana nasabu chawkhali kaina khaliba nangi na kokto ngaktaba ngamdi bonang achaw machagi phibam ubada ngakna ibungwa kaidawre Henry tombida yamuni ngai aduga gari da kakhatkre muthisu makhut o masawo amuk toiba o nachanu pido lilam laupuna nate hausi su lau thoibo dhaw yenge adusu napthi ko na ba thamge sala muthibu mayam changana phudege tawda hotana chelai
꯫